Ma'am nungaibiri ma'am ay nga shisho ma'am da ano ba video amakak ma'am da ay kudol tamjage ay nga shigi video she MBBS in Russia da doctor tambase kaya changi haina khogi parents sing yamna tattana hangbiba question aduga satra singna aingonda call tawraganda aduga daberlol ibungo berlol Russia da doctor tambase lorik pata kaya changi shigi question je yamna tattana hangne maramdi hausik se Russia da doctor tambagi matam oire khogi passport kanna sabasu yaore satra sing aduga sadriva singna hujik saba yare maramdi September dagi class hobanina ado parents singna khangning ba question sing do ai ngasi gi video da make sengna ai mayam da ai pawdom jerke Russia da doctor tambal loi base magi mamal se university amaga amata manadeva university je khetnei samnar kan de academy university plus research center ga shu yaw ba lei ba ko university amaga fees extraction manadamina magi lorak pagi paisa je khenei adubo ai chawrakna hairage ba ko khogi low budget khwaidagi apikpa mamanda lak tratrukna lorakpa like tamba lorakpa structure layeba ko fees mayam lak tratuk harga lak tratuk de honge dokta tamba je khalam gane ba no natte ko lak tratruk se khogi hostel fees ne tuition fees ne magi biometrics medical insurance adumba documents adumba singi khaktane magi ada like tamba khaktagi asida chana bagi yaudri satra se sahi taruk tam duneba Russia da magi tha khudingi lising tara tha dabadi yaroiba hoi hojiki matam giding ko aina haise common oina yamna pick up a value ni lising tara haise koina si je khogi total package haina layeba ko total package da di lakh tra tu tharak pa yawgani university fees structure je adu khara wangkhat lagana lakh kun mathoi tharak pa yawgani adu khata natteba lakh apik pagi do ai hairage ko lakh tra truk na hairase ko si tambal lorak pada lakra tu kasu natteba hena changeba tha khudingi sing tara se chahi taruk tharakadune ba chahi amata la amagali sing kun se tharakadune ba adum te hena thabu su yauri ni ko sida kogi parents singna chhatra se magi dress laige da ba khot ka da ba ai dress ama laige khot ke khari khorsa khar chawbu du mu hena bu thai ba ko adu ne common oina aina sum hai se sing tara na yamna example da adu chahi taruk ta sing tara tharak tar di dum lak taret se adum haitare adum hele ba ko ado lak tara truk na package ta loini haido pa lak tare na ma hapsan biro lak kuni thoi tare adidagi chahi taruk tamak pasida yumda thokning gane ba satra je ahan ba chahi first year lorak paga thokpa ma natraga na ahan ba chahi thoroi ani su ba chahi thokke haiba ma kam se kam amurak natraga anirak kharamadi chahi khuding thokpu su yawe kade kharamadi ahumlak thokpa anirak thokpa adugi flight ticket jo adum sing 60 70 80 matam ni adum layeba sumadagi chahi taruk tamakuni imana ba adigi ko khona like tamba khatana tan ada exposure khra su dum koi ba hai tare ko khra su dum chatta ba su yadav ne imana ba adi international macha ma'am tinak prina aduna lak tratuk low budget of sumaina like tamba lorak pakan de lak kunmari kunmanga se eu khanda kunmanga kuntruk su hairage ne adum change hai tar low budget ta aduga sidagi khitang tangkhat lagana lakh kunthra manga changba su lei aduga lakh kunipan kunthra changba su lei fees structure se amaga amata manade si ju mayam na clear ore ko kogi parents sing na aduga satra sing na mathang chai da changka da ba ore so dum mayam de hen kana ni khange aduga next question da mayam na hangi se kari gino fees structure khara maman hongba se si siga maman tangba siga kari khenage haina amuk hange ba ko sise ai adum yam sengna haige academy haiba ama university haiba ma adigi university plus research center haiba su leiba sise so adugi magi fees structure se khara khenai ado yamna khenaba haidra su Russia da hoji tamiba satra hoji lairiba satra moina su yaba ai tamaga loraga ai bu thoklabani ko hana tamgiba singna su ai gi senior sing ahan singna su yaba fees maman se khara hongagadi मोसे इंग्लिश मीडियम से ओइदे याम से नहीं तड़ी रशिया दा सुमाइना हेक तवे एप्लीकेशन से कोई एडमिशन फॉर्म से इंग्लिश मीडियम ने हायर कांदा इंग्लिश मीडियम दा फुल ताकन दे यामना फीस खरा लो बजट ओइ बसिंग से chahi ahum first year second year third year se English ta takpirani aduga fourth year fifth year sixth year se English ta takte karigumbo oja duna
English hairmagadi khoi laibok phare haitragadi mana khara khara English ko Russian ayamna Russian da ngakta taani mogi language ta mogi mamaron da asim ben lai ado fees kum khra wangradi some narikanda research center ha university jo oire research center so oriba moi se fees kum wangeba moina fees wangagi su moi di full English medium oi chai taruk se kari imata problem lai tabida adugi sumaina fees tangba amasu ohoma da khetnaba sumaina khradi adum lai aduga hostel nanba nandaba haina sumanu lai adumadi ai ka hena sida share tawroige seng seng narrative low budget origadi language se khara dom language yaure hai tare Russian maron da lai se tai ado hoi satra pushan basing na di haigani English medium ni siega utkani adugu tamakanda sije aduna ina hujik lai riba satra na su yaba aina su yaba si adi ai senior sing na su yaba hai sa ina sumaina kitang lai Russia gida Russia da university mayam lai bise full English ta tai be university masing thi be yam na wai aduga Russia da so private university amta tamde government gi ngakne changi ba mayam se ado English language hobadi lo full di masing thi do wai yam seng na haira bada si mal lai re aduga ahum shubada khogi chabai matang se foods ki matang se ada chalaga kamaina kari chagani isana thonggadra haiba question ama lai akhona tawri se ahan bada first year di Indian gi mess khogi chef ki makhada khogi cook mating pangbina ba chai sing thobina ba khogi cook mayam lai chef ki makhada ahan ba chahi di Indian mess compulsory oi maram di ahan ba Russia da lakpada mogi adaptation do hainana ba mogi environment do chawa thakpa kitang India gi dung khaga chajana bani haidana aduduga ahan ba lakpani na yum khra digi chak thonga haiba su yawe khra mana haijada ba su yawe aduduna ahan rek lakpa chak thongi inaraga yam sena haitar de aduma su lai aduduna second year dai di isana thonga chage su yare aduga mess ta adum yawgi hairasu adum yare asumaina lai aduga akhoi se consultancy chhatra pushan ba khakta natna ko akhoina mamangda bambam haina akhoi MMA sana ba Russia da magi fight like masu imung khra wajai adu matam du da akhoina thengnagi akhoi director New Era Council New Era Education Private Limited ki akhoi director Dharmendra Kumar na igonda phone to brol sumaina bambam haina ama lai magi manakta chatlo mating pangse harakanda adu da akhoi ai samagna passport visa change-raga adu akhoi di director gi makhada mase akhoi Russia da akhoina chalan ki aduga magi fight che amna best ta gi magi goal su lore e magi haitare akhoina satra pusin bado su natna koi sumaina Russia da match kumba adigi fight bout labor se khogi maitai macha sing manipuri sing akhoina dum mating adum ayam pange hana adum khali hamda bambam su tawre bambam gi matang next fight Russia da tarak po rega su akhoina mating pangne aduga babam khaktan natna su atopa Manipuri sing oire adum akhoina adum pangjagani aduga MBBS in Russia se aibu nungsibiduna chhatra singi parents singna aibu thajabiraga nungsibiraga chhatra 30 hena students laire akhogi university da chhatra kunthra hena laire Manipuri machang aktane akhogi tangkhul ukrul dagi ichan amasu yawe community atopasu akhogi mitai khata sunnate aduna mayamna interest lairagadi ai makhada number pijarke hena khangning basingdo adu ai adum mayamda haijarke aduduga ama wa lawre amaduga sumaina amana sumaina su hangba yondo yawe dabrol ahan bachang bada paisa kya loge ahan bachang be she haina aina nga sai haijabado khogi universities na magi total packaging do lak tra tuk tra tet ka harak tardi lak manga muk sumaina low yawi aduga college fees structure se wanga gadi ko lak trum khai low shawi nipan low shawi maman ja amata manade university amata manade ya shi maju ai marta thamjaninge mayam aigi number da mayam na khangingba tung ko nagi oisu khangingba singdo ai mayam da tom share tawjirke aduga aigi comments su ai haijaramgi ado mayam na phone to biro kamai to no consultancy phargadi yamna phare chhatra se chahi taruk chahi yogi parents imai pani saga chhatra gi ana ek york poitar su kai consultancy na khogi mi duna adum phana to bidune mi duna phargadi angang problem yamna amata lai roi ma kaisu back chaningai deki kari kra amata problem lai to bokot to dum mating pa pang bi bane yami phargadi oja singa hainaraga request orga loina yana banina
मैम थागतरी आई असी की वीडियो से आइना सेमजरीबी मरम से हौजिसे एब्रोड ता लाइक तंबगी मतम ओरे हाइदना पेरेंट्स सिंगना खंगनिंगबसिंग अदगी एवना फोन मैम तौबिरक्पा आइना पाइहौदबो यावबा मेसेज थाबदा आइना हाइनिंगबदो हेक फंगबसु ngamdaba अदुमसिंग आइना वीडियो की यूट्यूब की थ्रू दा आइना मैम दा शेयर तौजरपने थागतरी मैम दसविदाने याई फरे मैम।